Incredible Story Manipur na ngasisu aigi nuksiraba viewersingidabak 2022 release tawkiba action amadi trailer the best tawba Gandharwa gi movie puduna lakjari. Movie asina fangkiba rating khara pallabada IMDb rating da 10 gi manungda 6.8, Prime Video da 10 gi manungda 6.8, Google users na 38% like pikiba movie amani. Fare adudi mayam movie asigi samlakpa wari amadi movie asida saktam langlibi pandabi movie romda oina mai onsilasi. Movie asina haurakpada aikoina Avinash kauba nupa amabu uba fangi. Mahak Indian Army amani aduga hojik mahaki suti matam oibana magi khungang asida laami. Magi khungang asida yorakpa matamda magi marup bacha amadi Joseph makoi aninasu ngaiduna leirami. Avinash amadi magi marupsing matam sangna kuina unarudraba matungda ngasi amuk unaba matam asida makoi aduki matig yamna nungaiba haibadu oirami. Asigi matungda Avinash amadi magi marupsing aduga tawduna mayumda yoraklami. Avinash ki mama amadi mapana machanupabu kuina urudraba matungda machanupabu uba fangba asida aduki matig yamna haraujai. Matam asida Avinash ki marup bachana makoida Muharram Festival yaunabagi damak invite tawrami. Festival mafam aduda basana leiriba adugi nakangi dukanda kuji leiduna leiribi maga khangnaba nupi Riyabu bachana kauthoknaba tawduna leirami. Adubu khanghaudana mafam asida bacha asi masak khangdaba miyoi kharana phaduna puraga chatkhi. Ngaihaki matungda jungle amada Riyagi imungi miyoi singna bachabu phaduna purakaba matungda yamna tamthina fuduna leiriba asi aikoina uba fangi. Riyagi imungi miyoi amatana basa amadi Riya makoi anina khangnaba nungsinaba asi pamde. Maram asina makoigi machanupi asida amuk hanna yelaktanabagi-damak Riyagi mapana gunda sing nektuna mafam asida basabu phaduna puraklibani. Aduga mafam asida Riyagi mapana yamna sauna gunda amada bachagi makhong namabu kakthatnabagi-damak hairambi. Masidagi gunda aduna thangsang ama paiduna basabu makhong kakthatnabagi-damak thang adu haigalakpa matamda yamna thuna Avinash changsallaktuna magi marup basabu kalami. Aduga mafam asida Riyagi mapana nektuna porakliba gunda sing adu mathang amamamta oina yamna tamthiba mawongda loina fudarami. Adugi matungda tawriba thabak khudingmak khungang aduda leiriba mipum khudingmaknasu loina khangambi. Matam asida Avinashna Riyagi mapagi mafamda hairi yengo makhoi anigi matawsei. Bachana Riyabu nungsibagum Riyanasu bachabu yamna nungsijaribani. Aduna asuk nungsinajariba makoi ani asibu luhongbiraga harau leihankhiba aduna fattabra natraga nakhoigi apamba nupada nachanupi asi thajaduna mapunsi chupa kaptuna leiba adu punsi chupagi oina nakhoi yengba ngamgadra. Avinashna hairiba wahaising asi taraba matungda Riyagi mapa wakhan munna khantharaba matungda makhoi anibu luhongbirage haiduna hairi. Masigi matungda aikoina Avinash ki mayumda ulai. Avinashsu mayumda famduna radio gi pau taduna leirami. Pau asida India amadi Pakistan anigi ngamkhaigi matangda ungkhatnabadagi athuba matamda lan tawgadore haidunasu pau asida hairambi. Aduga Avinash ki mamanasu machanupa asida mana semjaba ladu adu inbirami. Aduga hairi ibungo ima asi asigumna kayam kuina thamkhige haibano yumgi kupnom sing asi subada aidi sibana hangadore. Avinash amadi magi marupsing aduga tawduna khungang aduda koina chattuna lai. Aduga makhoi marupsing aduga tawduna u marum amadagi khuji sinabagi thauram pangthoktuna leiriba adu yengduna leirambi. Asumna leiringai mafam asida yamna lamhenba angang ama lai. Aduga makhoibu huranbani haiduna huranba leire haiduna laurai. Masidagi mafam aduda leiramba miyam aduna makhoibu phanabagi-damak makhutta utup watup paiduna tanarai. Makhoi marupsing adusu upai kari amata leita yamna kanna chelambi. Adubu aroibada makhoi marimak pukri macha amada tusinduna miyam aduna farambi. Makhoi marina leiriba aduda Avinash pu khungangi miyoising aduna uba matamda masak khangi. Aduga ahal oirabi nupi amana hairi masigi nupa macha asidi Gopan Raugi machanupa sipai oibaduni haidunasu hairi. Khungangi miyamsing asigi marakta Emolia kaubi nupi amasu Avinashta lotna tumina yengjaduna leirami.
matam kharagi matungda Avinash amadi Emulia makhoi ani luhongambi. Luhongbagi numidang aduda Avinashna surprise oinasu Emuliagi mafamda lik amasu pirambi. Aduga makhoi ani matang asida yamna nungsinana harauna su pulambi. Mathangi ayukta Avinashki mayumda postman nupa amabu lai. Aduga Avinashpu magi thabak aduda amuk join taunabagi damak hairambi. Maramdi haujik India amadi Pakistan anigi marakta yamna akanba mawongda lan taunari. Maram asina Indian Army sutida laikhiba khudimak loina lanjaunabagi damak kaushillibani. Pau asi tabada Avinashki mama aduki matik yamna saurami. Aduga machanupada hairai thabak asi toktho resign tawkhro. Lan asi yaubagi mahuta khungang asida adumak leiduna thabak suduna leirasi haiduna. Adubu Avinash mamana hairiba wafam aduda karisu yaramde. Mahakti asengba lanmi amani. Mamagi mafamda Avinashna hairai Ima aikhoigi leibak asi aikhoina ngaktrabadi kanana ngakani. Aikhoigumba kaya amana chongthuktuna yeknaba sing asibu thinghaudrabadi nongmadi aikhoi sing asi migi makhada minai amagumna leiroidrane. Asumna haiduna haujikti Avinashsu magi imungi miyoi sing adu loina thadoktuna thabak mafam aduda Pakistan amadi India lan choknariba adu yauba chatpa tarambi. Luhongbada ngairiba Emulia busu yum asida naitom oina hundoktuna thanamgadoribani. Emulia nasu yamna nungaitana thamoi sokna Avinashna chatkhiba adu yengduna leirambi. Aduga aroiba oina Emulia na Avinashki manakta changsillaktuna diary amabu pirambi. Aduga mathamu yamna sokna yamna nuksina Avinashna yengduna hairai. Matam chuppada diary asi nangi nanakta adumak sagonaduna leiyu. Diary asi nangi nanakta yamna chekshina adumak thambiyo haiduna. Haujikti Avinashsu Meghalayagi border da yoraktuna magi battalion aduda join tawrambi. Aduga magi senior aduna haujikti Avinashki mafamda Pakistan ga soknagadoriba lan asida mangjin thaduna lanmi sing asibu lusingduna chatnabagi damak order tawrambi. Masidagi Avinashna makhoigi battalion adubu lusingduna yamna akanba mawongda Pakistangi mathakta lan tawrami. Matang asida nakal animaktagi yamna akanba mawongda nongmai kapnaduna Pakistangi lanmi pumba loina hatu ambi. Asumna lan somnaringai matam asida soibadagi Avinashki makhong adu un marakta nanthaduna ching adudagi aruba un ngakta leiba mafam amada tasinduna mafam aduda adumak Avinash adu sikhirambi. Haujikti Avinash leikidabagi pau asi Avinashki imung manungdasu loina yoraklambi. Aduga khungang aduda leiriba mipum khudimaknasu pau asi tabada yamna nungaitaba kaya ama faurambi. Masigi matungda army singna tawduna Avinashki asiba hakchang adu poraktuna magi aroiba mathau mangam adu pangthoknaba tawrambi. Matam masida Emulia amadi Avinashki mama makhoi anidi yamna thamoi sokna kapcharambi. Mafam asida Hindu Muslim khaidabi amata oiba mawongda Avinashki aroiba thauram adubu pangthokami. Masigi matungda haujik sin asi 2021 gi matamdagi ulai. Haujik matam asida Chief Minister Biswanathan accident thokpadagi hospitalda pukhalakliba asi aikhoina uba fangi. Aduga mafam asida magi machanupa Kasi amadi makhoigi trust leader Vijay Bhaskar su mafam asida yorai. Mafam asida news reporter kaya amasu thomjalai. Aduga Vijay Bhaskar gi mafamda mathangi Chief Minister asi sarna oigadoribra haidunasu wahang kaya ama hangi. Matam masida Vijay na hairai aidi haujik CM oiba pamde. CM asidi aina oininge haidunasu hekta oiba yaba nate. Karigumba leibak parja miyamna aibu nuksibiduna election tawba matamda aibu kahanbirabadi ainasu madugi damak matik chap chaba thabak thauram khudimak loina tawgani hairambi. Asi hairamduna mahak mafam asidagi chatkirambi. Mathangi sinda aikhoina uba fangliba asi Kasi amadi magi leader kharaga tawduna akuppa wari sanaduna leirambi. Aduga matang asida makhoina khanariba wafamdi party asidagi Vijay Bhaskar asi lauthokhiba asini. Maramdi Kasi asi Chief Minister gi masani. Aduna mapana pairamba fam asi manasu atopa kana amatada paihankhiba adu pamde. Aduga Vijay Bhaskar asidi mabuk mapau yamna fava mabukchen sengba praja miyamna yaba misak amani. Maram asina Vijaybu namthakhinabagi damak plan kaya amasu sinarambi.
ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯕꯗꯨꯜꯂꯥ ꯀꯧꯕ ꯒꯦꯡꯒꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯑꯗꯨꯒ ꯃꯐꯝ ꯀꯌꯥꯗꯒꯤ ꯀꯔꯞꯇꯦꯗ ꯑꯣꯏꯔꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃꯅꯁꯨ ꯃꯥꯒ ꯎꯅꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯕꯗꯨꯜꯂꯥꯅ ꯃꯔꯨ ꯑꯣꯏꯅ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯉꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯂꯥꯏꯟ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯕꯤꯅꯥꯁꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯄꯣꯠꯂꯣꯏꯕ ꯂꯣꯏꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯕꯤꯅꯥꯁ ꯑꯁꯤ ꯐꯤꯠ 100 ꯋꯥꯡꯕ ꯃꯐꯝꯗꯒꯤ ꯖꯪꯒꯜ ꯑꯁꯤꯗ ꯇꯥꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯈꯔꯗ ꯀꯦꯝ ꯐꯥꯎꯕ ꯊꯤꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯥꯁꯤꯒꯤ ꯄꯥꯔꯇꯤ ꯂꯤꯗꯔ ꯑꯃꯅ ꯃꯦꯗꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤꯑꯦꯝ ꯑꯅꯧꯕ ꯁꯣꯏꯗꯅ ꯈꯜꯂꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯁꯤꯑꯦꯝ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯗꯨꯃꯛ ꯐꯒꯠꯂꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯕꯤꯅꯥꯁꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯕ ꯐꯪꯏ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁ꯭ꯃꯥꯔꯠꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯕꯤꯅꯥꯁ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯐꯣꯟ ꯑꯁꯤ ꯄꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯥꯏꯇꯦꯝꯁꯤꯡ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯎꯕ ꯑꯃꯒꯨꯝ ꯏꯅꯧ ꯅꯧꯅ ꯊꯣꯛꯑꯝꯃꯤ꯫ ꯑꯕꯤꯅꯥꯁꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯊꯋꯥ ꯁꯥꯗꯕꯤ ꯑꯕꯤꯅꯥꯁ ꯑꯁꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯑꯕꯤꯅꯥꯁꯕꯨ ꯄꯨꯁꯟꯅꯕꯒꯤꯗꯃꯛ ꯀꯣꯟꯁꯇꯦꯕꯜ ꯈꯔ ꯆꯪꯉꯛꯇꯨꯅ ꯆꯤꯡꯊꯣꯛꯄ ꯑꯗꯨꯗ ꯑꯕꯤꯅꯥꯁꯀ ꯃꯨꯛꯅꯕ ꯈꯔ ꯊꯣꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯛꯅꯕ ꯑꯗꯨꯗ ꯐꯛꯂꯥꯡꯗ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯀꯦꯂꯦꯟꯗꯔ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯕꯤꯅꯥꯁꯇꯤ ꯃꯁꯥꯗ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯀꯦꯂꯦꯟꯗꯔ ꯑꯁꯤ 2021 ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯥꯗꯤ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯌꯨꯝꯗꯒꯤ ꯃꯥꯅ ꯊꯣꯛꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯁꯣꯛ ꯑꯗꯨꯗꯤ 1971ꯒꯤ ꯃꯇꯝꯗꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅ 2021ꯗꯅꯤ꯫ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ? ꯑꯕꯤꯅꯥꯁꯄꯨ ꯄꯨꯂꯤꯁ ꯑꯃꯅ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁꯍꯔ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒ ꯀꯔꯤ ꯑꯃꯠꯇ ꯃꯥꯟꯅꯔꯝꯗ꯭ꯔꯦ, ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯅ ꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯕꯤꯅꯥꯁ ꯃꯇꯧ ꯀꯔꯝꯅ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤꯅ ꯃꯌꯨꯝꯗ ꯆꯠꯀꯗꯕ ꯂꯝꯕꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯀꯌꯥ ꯑꯃꯕꯨ ꯃꯥꯒ ꯈꯪꯅꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯔꯨꯞ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯟꯅꯊꯪꯗ ꯃꯥꯒꯤ ꯃꯔꯨꯞ ꯖꯣꯁꯦꯐꯀꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯕꯤꯖꯦ ꯚꯥꯁꯀꯔꯒꯤ ꯌꯨꯝꯗ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯂꯥꯛꯇꯨꯅ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯑꯃꯁꯨ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ, ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯖꯁꯇꯤꯁ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯖꯦ ꯚꯥꯁꯀꯔꯅ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯒꯤꯅꯤꯗ ꯐꯦꯛꯇ꯭ꯔꯤ ꯑꯗꯨꯗ ꯀꯣꯜ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯕꯤꯖꯦ ꯑꯃꯗꯤ ꯐꯦꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯝꯕ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏꯒꯤꯗꯃꯛ ꯑꯉꯝꯕ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯕꯤꯖꯦꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯤꯟꯃꯤꯁꯤꯡꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯕꯨ ꯅꯨꯡꯁꯤꯕ, ꯃꯥꯕꯨ ꯌꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯕꯤꯅꯥꯁꯁꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯔꯨꯞ ꯁꯤꯕꯥꯁꯀꯤ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯤꯕꯥꯁꯇꯤ ꯍꯅꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯕꯤꯅꯥꯁꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯁꯤꯕꯥꯁꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯑꯕꯤꯅꯥꯁꯅꯁꯨ ꯈꯪꯉꯦ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯕꯤꯅꯥꯁꯇꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯁꯤꯕꯥꯁꯅꯁꯨ ꯍꯧꯖꯤꯛꯇꯤ ꯑꯕꯤꯅꯥꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ, ꯃꯇꯧ ꯀꯔꯝꯅꯁꯨ ꯊꯥꯖꯒꯅꯤ꯫
ꯃꯥꯅ ꯍꯅꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞ ꯑꯗꯨꯅꯤ ꯍꯥꯏꯔꯛꯂꯕꯗꯤ ꯀꯅꯥꯅꯕꯨ ꯊꯥꯖꯒꯗꯣꯔꯤꯕꯅꯣ? ꯃꯁꯤꯗꯒꯤ ꯑꯕꯤꯅꯥꯁꯄꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯕꯤꯅꯥꯁ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟ ꯑꯃꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯄ ꯀꯥꯔ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯥꯔ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯣꯛꯄ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯨꯝꯍꯩ ꯑꯃꯒꯨꯝꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯑꯁꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯃꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ, ꯐꯦꯁꯕꯨꯛꯇ ꯐꯦꯟ ꯐꯣꯂꯣꯋꯔ ꯌꯥꯝꯅꯕꯒꯤꯗꯃꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯑꯗꯨꯕꯨ ꯁꯦꯜꯐꯤ ꯀꯥꯞꯇꯨꯅꯁꯨ ꯑꯞꯂꯣꯗ ꯀꯌꯥ ꯑꯃ ꯇꯧꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯕꯤꯅꯥꯁ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯥꯔ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯥꯔ ꯑꯗꯨꯗ ꯌꯥꯎꯔꯛꯂꯤꯕ ꯒꯣꯄꯥꯅ ꯑꯕꯤꯅꯥꯁꯄꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯕꯤꯅꯥꯁꯅ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯋꯥꯜꯗ ꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯦꯃꯤꯂꯤꯌꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯕꯤꯅꯥꯁꯇꯤ ꯃꯥꯒꯤ ꯃꯃꯤꯠꯅ ꯎꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯐꯥꯎꯕ ꯊꯥꯖꯕ ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ꯫ ꯑꯕꯤꯅꯥꯁꯀꯤ ꯃꯅꯥꯛꯇ ꯑꯦꯃꯤꯂꯤꯌꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯕꯤꯅꯥꯁꯀꯤ ꯃꯈꯨꯠꯇ ꯁꯣꯛꯂꯤꯕ ꯑꯗꯨꯕꯨ ꯕꯦꯟꯗꯦꯖ ꯌꯦꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯃꯤꯂꯤꯌꯥꯅꯁꯨ ꯑꯕꯤꯅꯥꯁꯄꯨ ꯎꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯕꯤꯅꯥꯁꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ, ꯃꯔꯝꯗꯤ ꯑꯦꯃꯤꯂꯤꯌꯥꯗꯤ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ, ꯑꯗꯨꯒ ꯑꯕꯤꯅꯥꯁꯇꯤ ꯑꯗꯨꯃꯛ ꯅꯍꯥ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯗ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯕꯤꯖꯦ ꯚꯥꯁꯀꯔꯁꯨ ꯃꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯕꯤꯅꯥꯁꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯦꯃꯤꯂꯤꯌꯥ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯤꯖꯦ ꯍꯥꯏꯅ ꯊꯣꯟꯁꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯇꯁꯦꯡꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯤꯖꯦ ꯚꯥꯁꯀꯔ ꯑꯁꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ, ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯑꯦꯃꯤꯂꯤꯌꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯒꯣꯄꯥꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, ꯑꯕꯤꯅꯥꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯜꯂꯁꯤ, ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨꯁꯨ ꯀꯟꯕꯤꯔꯛꯄꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯕꯨꯕꯣꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯍꯜꯂꯁꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯒꯤꯅꯤꯅ ꯑꯕꯤꯅꯥꯁꯄꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃ ꯕꯤꯖꯦ ꯚꯥꯁꯀꯔꯒꯤ ꯃꯆꯥꯅꯨꯄꯥ ꯒꯣꯄꯥꯅ ꯃꯥꯒꯤ ꯀꯥꯗ ꯑꯕꯤꯅꯥꯁꯄꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯒꯣꯄꯥꯅ ꯑꯕꯤꯅꯥꯁꯇ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯍꯣꯏꯅ ꯇꯧꯔꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯊꯕꯛ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯄꯥꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯑꯦꯞꯁ ꯗꯤꯕꯦꯂꯄꯔ ꯑꯃ ꯑꯣꯏꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯕꯤꯅꯥꯁ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯖꯔꯝꯃꯤ꯫ ꯆꯍꯤ 50ꯒꯤ ꯃꯇꯨꯡꯗꯁꯨ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤ ꯑꯃꯠꯇ ꯍꯟꯅꯨꯗꯕꯤ ꯅꯍꯥ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯑꯃꯔꯥ? ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯃꯊꯟꯗ ꯑꯆꯤꯛꯄꯗ ꯆꯠꯇꯨꯅꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯗ ꯑꯦꯃꯤꯂꯤꯌꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯀꯔꯤ ꯑꯃꯠꯇ ꯀꯣꯏꯗꯕꯤ ꯑꯦꯃꯤꯂꯤꯌꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯊꯟꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯑꯩꯍꯥꯛ ꯑꯁꯤ ꯑꯕꯤꯅꯥꯁꯅꯤ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯤꯗꯦ, ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯗꯦ, ꯑꯗꯨꯒ ꯑꯦꯃꯤꯂꯤꯌꯥꯒꯤ ꯃꯐꯝꯗꯁꯨ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯑꯁꯤ ꯑꯕꯤꯅꯥꯁꯅꯤ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯀꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯇꯤꯚꯤꯒꯤ ꯄꯥꯎꯁꯤꯡꯗꯁꯨ ꯍꯧꯖꯤꯛꯇꯤ ꯁꯤꯑꯦꯝꯒꯤ ꯃꯁꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯤꯑꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯀꯥꯁꯤꯅ ꯃꯥꯒꯤ ꯇꯤꯝ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯞꯄ ꯃꯦꯝꯕꯔꯁꯤꯡꯗꯁꯨ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯆꯧꯕ ꯁꯦꯟꯐꯝ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯀꯥꯁꯤꯅ ꯈꯜꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯕꯤꯖꯦ ꯚꯥꯁꯀꯔꯕꯨ ꯑꯦꯂꯦꯛꯁꯟꯗ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯕꯗꯨꯜꯂꯥꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ
MMS ꯑꯃꯕꯨ ꯊꯥꯗꯣꯔꯛꯏ꯫ ꯃꯁꯤꯕꯨ ꯕꯤꯖꯦ ꯚꯥꯁꯀꯔꯅꯁꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯃꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯀꯔ ꯃꯅꯨꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯂꯧꯊꯣꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛ ꯃꯥꯡꯍꯟꯕ ꯌꯥꯗꯕꯤ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯅꯨꯄꯥ ꯑꯃꯅꯁꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯕꯤꯖꯦ ꯚꯥꯁꯀꯔꯒꯤ ꯃꯌꯨꯝꯗ ꯕꯤꯖꯦꯅ ꯃꯥꯒꯤ ꯃꯄꯥ ꯑꯕꯤꯅꯥꯁꯀꯤꯗꯃꯛ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯄꯥꯡꯊꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯒꯤꯗꯃꯛ ꯃꯥꯅ ꯄꯤꯟꯗꯗꯥꯟꯁꯨ ꯀꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯕꯤꯅꯥꯁꯅ ꯂꯣꯏꯅ ꯎꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒꯁꯨ ꯑꯃꯨꯛ ꯈꯜꯂꯝꯃꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯕꯤꯅꯥꯁꯅ ꯑꯦꯃꯨꯂꯤꯌꯥꯒꯤ ꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯃꯨꯂꯤꯌꯥꯁꯨ ꯆꯪꯉꯛꯇꯨꯅ ꯑꯕꯤꯅꯥꯁꯄꯨ ꯃꯥꯒꯤ ꯔꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯕꯤꯅꯥꯁꯅ ꯑꯦꯃꯨꯂꯤꯌꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯕꯤꯅꯥꯁꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯕꯤꯅꯥꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯦꯃꯨꯂꯤꯌꯥꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯔꯝꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯕꯤꯅꯥꯁꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯦꯃꯨꯂꯤꯌꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯦꯃꯨꯂꯤꯌꯥꯁꯨ ꯃꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯕꯤꯅꯥꯁ ꯑꯁꯤ ꯑꯁꯦꯡꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯣꯟꯗꯨꯅ ꯀꯤꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯖꯦ ꯚꯥꯁꯀꯔꯁꯨ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯛꯏꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯔꯨꯝ ꯑꯁꯤꯗ ꯆꯪꯉꯛꯀꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯔꯨꯝ ꯑꯁꯤꯗ ꯆꯪꯉꯝꯗꯕꯤ ꯑꯗꯨꯃꯛ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛ ꯂꯩꯕ ꯅꯨꯄꯤ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯕꯤꯅꯥꯁꯅ ꯑꯦꯃꯨꯂꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯉꯕꯅꯤꯅ ꯃꯇꯥꯡ ꯍꯦꯛ ꯆꯥꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯕ ꯃꯤꯌꯥꯝꯗ ꯂꯣꯏꯅ ꯈꯪꯍꯜꯂꯁꯤ ꯍꯥꯏꯗꯨꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯀꯥꯁꯤ ꯑꯃꯗꯤ ꯕꯤꯖꯦ ꯚꯥꯁꯀꯔ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯈꯔꯒ ꯇꯧꯗꯨꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤꯗ ꯃꯊꯪꯒꯤ ꯃꯈꯣꯏꯒꯤ CM ꯑꯁꯤ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯂꯧꯕ ꯉꯝꯗꯦ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯁꯤ ꯄꯣꯁꯄꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯥꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯕꯤꯖꯦ ꯚꯥꯁꯀꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯊꯪꯒꯤ CM ꯑꯁꯤ ꯀꯥꯁꯤꯗ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯤꯖꯦ ꯚꯥꯁꯀꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯥꯁꯤꯅ CM ꯑꯣꯏꯅꯕꯒꯤꯗꯃꯛ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪ ꯅꯁꯥ ꯑꯣꯏꯅ CM ꯑꯣꯏꯅꯕꯒꯤꯗꯃꯛ ꯈꯟꯕꯗꯤ ꯀꯩꯗꯧꯏ? ꯀꯔꯤꯒꯨꯝꯕ ꯅꯪꯅ CM ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯒꯗꯣꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥꯗꯁꯨ ꯏꯊꯛ ꯊꯛꯀꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯁꯨ CM ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯥꯁꯤꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯀꯥꯁꯤꯒꯤ ꯃꯐꯝꯗ ꯕꯤꯖꯦꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯃꯁꯤꯗ ꯀꯥꯁꯤꯒꯤ ꯋꯥꯈꯜꯗꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯤꯖꯦꯒꯤ ꯃꯌꯨꯝꯗ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯔꯥꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯒꯥꯏꯅꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯃꯨꯂꯤꯌꯥ ꯑꯃꯗꯤ ꯑꯕꯤꯅꯥꯁ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯨꯟꯅ ꯀꯥꯈꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯔꯨꯝ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯔꯣꯃꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯑꯦꯃꯨꯂꯤꯌꯥ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯔꯣꯃꯥꯟꯁ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯒꯣꯄꯥꯅ ꯃꯥꯒꯤ ꯀꯣꯔꯄꯣꯔꯦꯠ ꯀ꯭ꯂꯥꯏꯟꯠꯁꯤꯡꯒ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯒꯣꯄꯥꯅ ꯑꯕꯤꯅꯥꯁꯇ ꯕꯦꯖ ꯇꯧꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗꯤ ꯀ꯭ꯔꯥꯏꯝꯒꯤ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯅꯣꯡꯃꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ, ꯅꯣꯡꯃꯗ ꯊꯣꯛꯂꯤꯕ ꯑꯦꯛꯁꯤꯗꯦꯟꯠ ꯃꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯉꯝꯗꯈꯩ ꯂꯩꯔꯦ꯫ ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯈꯨꯗꯛꯇ ꯌꯧꯁꯤꯟꯕ ꯉꯝꯒꯗꯣꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯕ ꯉꯝꯒꯅꯤ꯫ ꯒꯣꯄꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯕꯨꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯒꯣꯄꯥꯟꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯏ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯑꯕꯤꯅꯥꯁꯄꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯒ ꯑꯕꯤꯅꯥꯁꯀꯤꯗꯃꯛ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃꯁꯨ ꯂꯩꯔꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯀꯣꯃꯦꯗꯤ ꯇ꯭ꯋꯤꯁ ꯑꯃ ꯑꯃꯨꯛ ꯎꯕ ꯐꯪꯉꯤ꯫ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯑꯦꯃꯨꯂꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯔꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯔꯣꯃꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯔꯥꯒꯤꯅꯤꯅꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯈꯜꯂꯝꯕ ꯑꯕꯤꯅꯥꯁꯄꯨ ꯄꯥꯝꯖꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯕꯤꯠ ꯇꯦꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯕꯤꯖꯦ ꯚꯥꯁꯀꯔꯅꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯥꯒꯤ ꯂꯣꯀꯔ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔꯒꯤ MMS ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗ ꯕꯤꯖꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯔꯥꯒꯤꯅꯤꯅꯁꯨ ꯃꯥꯡꯈ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯒꯤꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯕꯤꯖꯦꯅ ꯔꯥꯒꯤꯅꯤꯒꯤ ꯃꯐꯝꯗ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯔꯥꯒꯤꯅꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯣꯈꯔꯤ ꯑꯗꯨꯗ ꯃꯦꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯕꯤꯅꯥꯁ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯤꯖꯦꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯕꯤꯖꯦ ꯑꯕꯤꯅꯥꯁꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ꯫ ꯑꯦꯃꯨꯂꯤꯌꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯅꯣ? ꯕꯤꯖꯦ ꯚꯥꯁꯀꯔ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯔꯨ ꯑꯣꯏꯕ ꯐꯥꯏꯜ ꯑꯃ ꯃꯥꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯕꯤꯅꯥꯁꯀꯤ ꯃꯐꯝꯗ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯏꯅꯔꯒ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ? ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯩꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯍꯥꯛ ꯀꯅꯥꯒꯤ ꯃꯤꯑꯣꯏꯅꯣ? ꯑꯕꯤꯅꯥꯁꯅꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯕꯤꯅꯥꯁꯄꯨ ꯇꯥꯟꯊꯣꯛꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯕꯤꯅꯥꯁ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯦꯃꯨꯂꯤꯌꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯀꯤꯗꯅꯦꯄꯤꯡ ꯐꯥꯏꯟ ꯑꯃ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯦꯃꯨꯂꯤꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗꯤ 1971ꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ 2021ꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯃꯦꯗꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯗꯣꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯦꯗꯥꯝꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯗꯤ ꯃꯥꯡꯈꯤꯕ ꯆꯍꯤ 50ꯁꯨ ꯁꯨꯈ꯭ꯔꯕꯅꯤ꯫ ꯃꯦꯗꯥꯝꯒꯤ ꯏꯆꯥ ꯐꯥꯎꯕ ꯍꯟꯅꯨꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯦꯗꯥꯝꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯍꯥ ꯑꯣꯏꯗꯨꯅ ꯂꯩꯒꯗꯣꯔꯤꯕꯅꯣ? ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯕꯤꯅꯥꯁ ꯑꯁꯤ ꯑꯕꯗꯨꯜꯂꯥꯒꯤ ꯀꯥꯡꯕꯨꯅ ꯐꯥꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯕ ꯑꯕꯗꯨꯜꯂꯥꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯕꯤꯅꯥꯁꯄꯨ ꯂꯣꯏꯁꯤꯟꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯕꯤꯅꯥꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯨꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯤꯠ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯕꯗꯨꯜꯂꯥꯕꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯕꯤꯔꯝꯗꯕꯤ ꯑꯕꯤꯅꯥꯁ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯕꯤꯅꯥꯁ ꯑꯃꯗꯤ ꯑꯦꯃꯨꯂꯤꯌꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯄꯨꯝꯕꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯐꯖꯅ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯕꯤꯔꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯅꯥꯅꯕꯨ ꯐꯅ ꯉꯥꯡꯅꯒꯅꯤ? ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯔꯕꯗꯤ ꯀꯅꯥꯅꯁꯨ ꯐꯖꯅ ꯉꯥꯡꯅꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯑꯦꯃꯨꯂꯤꯌꯥꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯍꯪꯅꯕꯒꯤꯗꯃꯛ ꯃꯤꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯃꯨꯂꯤꯌꯥꯅ ꯍꯥꯏꯔꯝꯃꯤ ꯑꯕꯤꯅꯥꯁ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯗꯤ ꯊꯥꯖꯔꯣꯏ꯫ ꯃꯍꯥꯛ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯩꯒꯤ ꯅꯨꯄꯥ ꯕꯤꯖꯦ ꯚꯥꯁꯀꯔꯒꯤꯅ ꯃꯄꯥꯅꯤ꯫ ꯃꯁꯤꯕꯨ ꯃꯤꯌꯥꯝꯅ ꯊꯥꯖꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯤ ꯕꯤꯖꯦ ꯚꯥꯁꯀꯔ ꯑꯃꯗꯤ ꯑꯕꯤꯅꯥꯁ ꯃꯈꯣꯏ ꯑꯅꯤꯒꯤ DNA ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩ ꯔꯦꯗꯤ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯤꯌꯥꯒꯁꯨ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯤꯌꯥꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯍꯦꯗꯂꯥꯏꯟꯗ ꯑꯕꯤꯅꯥꯁ DNA ꯇꯦꯁ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯚꯥꯏꯔꯦꯜ ꯆꯠꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯥꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯇꯧꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯤꯖꯦ ꯚꯥꯁꯀꯔ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯃꯤꯡꯆꯠ ꯊꯤꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯕꯗꯨꯜꯂꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯏ꯫
ꯑꯗꯨꯒ ꯑꯕꯗꯨꯜꯂꯥꯅ ꯑꯕꯤꯅꯥꯁꯀꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯁ꯭ꯇꯦꯠꯃꯦꯟ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ ꯑꯗꯨꯗꯁꯨ ꯊꯥꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯕꯤꯅꯥꯁꯀꯤ DNA ꯇꯦꯁ ꯔꯤꯖꯟ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯕꯤꯅꯥꯁ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯕꯤꯖꯦ ꯕꯥꯁꯀꯔꯒꯤ ꯑꯁꯦꯡꯕ ꯃꯄꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯕꯤꯖꯦ ꯕꯥꯁꯀꯔꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯃꯦꯗꯤꯌꯥꯁꯤꯡꯁꯨ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅꯔꯝꯃꯤ꯫ ꯃꯇꯧ ꯀꯔꯝꯅ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯤ ꯅꯍꯥ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯑꯁꯤꯒꯨꯝꯅ ꯃꯄꯥꯅ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯅꯍꯥ ꯑꯣꯏꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗ ꯐꯥꯎꯕ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯀꯦꯁ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯔꯕ ꯀꯦꯁ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯐꯥꯎꯔꯕ ꯁꯥꯏꯟꯇꯤꯁꯠ ꯒ꯭ꯔꯦꯁ ꯁꯣꯂꯥꯡꯀꯤꯒꯤ ꯃꯐꯝꯗ ꯀꯦꯁ ꯑꯁꯤꯕꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯣꯂꯥꯡꯀꯤꯅꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕ ꯈꯪꯅꯕꯒꯤꯗꯃꯛ ꯑꯕꯤꯅꯥꯁꯀꯤ ꯃꯐꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯇꯦꯁ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯕꯤꯅꯥꯁꯅꯁꯨ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯁꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩ ꯏꯁꯥꯅꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯀꯔꯤ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯖꯦ ꯕꯥꯁꯀꯔꯁꯨ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯀꯔꯤ ꯑꯃꯠꯇ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯤꯕ, ꯆꯣꯞꯄ ꯅꯪꯂꯤꯕ, ꯃꯥꯕꯨ ꯃꯤꯡꯆꯠ ꯊꯤꯍꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯕꯤꯅꯥꯁꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯕꯤꯅꯥꯁꯄꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯥꯁꯤꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯣꯂꯥꯡꯀꯤꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕꯒꯤ ꯔꯤꯄꯣꯔꯠ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯅꯕꯒꯤꯗꯃꯛ ꯂꯥꯏꯚ ꯃꯤꯇꯤꯡ ꯑꯃ ꯑꯦꯔꯦꯟꯖ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯔꯤꯄꯣꯔꯇꯔ ꯀꯌꯥ ꯑꯃꯁꯨ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁꯠ ꯇꯧꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯗ ꯂꯣꯏꯅ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯂꯥꯡꯀꯤꯅ ꯍꯥꯏꯔꯛꯏ, ꯃꯥꯅ ꯇꯧꯈꯤꯕ ꯇꯦꯁꯁꯤꯡ ꯑꯃꯗꯤ ꯆꯠꯊꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯕꯤꯅꯥꯁ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯕꯤꯖꯦ ꯕꯥꯁꯀꯔꯒꯤ ꯑꯁꯦꯡꯕ ꯃꯄꯥ ꯑꯃꯅꯤ꯫ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯔꯕꯗ 1971ꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯊꯇ ꯃꯦꯇꯦꯔꯣꯏꯗ ꯁ꯭ꯇ꯭ꯔꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯛꯁꯤꯖꯦꯟ ꯆꯦꯝꯕꯔ ꯑꯃꯕꯨ ꯐꯣꯔꯝ ꯇꯧꯈꯤ꯫ ꯑꯕꯤꯅꯥꯁꯅ ꯑꯋꯥꯡꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯆꯦꯝꯕꯔ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯆꯍꯤ 50 ꯑꯁꯤ ꯆꯦꯝꯕꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯟꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯁꯣꯂꯥꯡꯀꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯔꯅꯦꯂꯤꯁꯠ ꯑꯃꯅ ꯁꯣꯂꯥꯡꯀꯤꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯏ, ꯃꯇꯧ ꯀꯔꯝꯅ ꯆꯦꯝꯕꯔ ꯑꯗꯨꯗ ꯆꯍꯤ 50 ꯆꯥꯅꯕ ꯆꯤꯟꯖꯥꯛ, ꯊꯛꯅꯕ ꯏꯁꯤꯡ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯒꯗꯣꯔꯤꯕꯅꯣ? ꯁꯣꯂꯥꯡꯀꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯁꯥꯏꯟꯇꯤꯐꯤꯛ ꯔꯤꯖꯟ ꯂꯩ, ꯃꯗꯨꯗꯤ ꯑꯣꯛꯁꯤꯖꯦꯟ ꯁꯥꯔꯀꯟ ꯆꯦꯝꯕꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯦꯂꯣꯃꯦꯔꯥꯁ ꯀꯧꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯠ ꯑꯃ ꯂꯩ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯕꯤꯅꯥꯁ ꯑꯁꯤ ꯆꯍꯤ 50 ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯅꯍꯥ ꯑꯣꯏꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯆꯍꯤ 50ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯥꯔꯃꯤꯁꯤꯡꯅ ꯄꯣꯔꯛꯈꯤꯕ ꯑꯕꯤꯅꯥꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯒꯦ ꯍꯥꯏꯕ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯑꯌꯥꯕ ꯀꯔꯤ ꯑꯃꯠꯇ ꯄꯤꯈꯤꯗꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯈꯤꯕ ꯑꯕꯤꯅꯥꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯕꯤꯅꯥꯁꯀꯤ ꯑꯁꯦꯡꯕ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒꯤꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯤꯖꯦꯕꯨ ꯀꯥꯁꯤꯒꯤ ꯕꯦꯁ ꯀꯦꯝꯞ ꯑꯗꯨꯗ ꯄꯣꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯀꯥꯁꯤꯅ ꯃꯥꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯕꯤꯖꯦꯕꯨ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯀꯥꯁꯤꯒꯤ ꯒꯨꯟꯗꯥ ꯑꯃꯅ ꯕꯤꯖꯦꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯕꯥꯏꯛ ꯑꯃ ꯊꯧꯖꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯑꯕꯤꯅꯥꯁꯅ ꯂꯥꯛꯄ ꯑꯁꯤ ꯌꯦꯡꯅꯔꯤꯉꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯕꯤꯖꯦ ꯕꯥꯁꯀꯔ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯔꯛꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯕꯤꯅꯥꯁꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯍꯥꯠꯇꯣꯛꯄꯁꯨ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯁꯤꯅ ꯕꯤꯖꯦ ꯕꯥꯁꯀꯔꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯡꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯖꯦ ꯕꯥꯁꯀꯔꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗ꯭ꯔꯤꯉꯩ ꯑꯕꯤꯅꯥꯁ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯡ ꯑꯗꯨ ꯃꯥꯒꯤ ꯄꯨꯛꯆꯦꯞꯇ ꯑꯣꯏꯅ ꯊꯤꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯕꯤꯅꯥꯁꯅ ꯂꯩꯔꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯨꯅꯔꯤꯕ ꯁꯤꯟ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯕꯤꯅꯥꯁꯅ ꯕꯤꯖꯦ ꯕꯥꯁꯀꯔꯒꯤ ꯑꯁꯣꯛꯄ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯥꯒꯤ ꯁꯌꯦꯡꯗ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯨꯠ ꯅꯥꯝꯃ ꯈꯛꯇꯅ ꯌꯥꯝꯂꯕ ꯒꯨꯟꯗꯥ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯀꯥꯁꯤꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯂꯦꯟꯊꯠꯇꯨꯅ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯖꯦ ꯕꯥꯁꯀꯔꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ
खरा लुरकपदगी खुदक्ता हॉस्पिटल पुखलक्तुना लायेंग चथरमी डॉक्टर सिंह अदुना हाइरई हौजिक्ति विजय भास्कर की हक्चांग असी यामना अरुब फिवम अमद लेरे अदुना हौजिक्ति ई मयाम अमा काप्तबसु याररोय हाइदुना अविनाशनसु विजय भास्कर की दमक वाटलिब ई खुदिमक मंगोंदगी लोइना लौदुना कापम्बी मतांग असिदा एमुलियासु मागी फैमिली की मियोय खुदिमका हॉस्पिटल असिदा यौरकलम्बी अदुगा हौजिक्ति विजय भास्कर सु वाखन तारकलम्बी अदुगा हौजिक्ति मानसु खंगे मागी असोकपा असिबु मतम चाना हॉस्पिटल दा अविनाशना पुखलक्तुना लायेंबिरिबनी हाइबा असि अदुदसु नत्तना तमथीरबा काशी की टीम अदुदगी मागी थवाइबुसु अविनाशना कनबिरखिबनी हाइबा असि मतांग असिदगी हौजिक्ति विजय भास्कर दसु खंगे अविनाश असि मागी असेंगबा मपानी हाइबा असि विजय भास्कर नसु एमोलिया अमदी अविनाश मखोय अनि लेप्तुना लेरमलिबा उबदा यामना हराउरमी अदुगा मखोय अनि की मखुत अदुबु माना समनदुना मखोय अनि अमुक हन थुंगना हलम्बी हौजिक्ति विजय भास्कर की हक्चांगसु मपुंग फाना फरे अदुना हौजिक महाक अमुक हानगी थबक अदु मखा ताना चथनबगी दमक मीडिया की मियोयसिंगी ममांगदा महाक हौजिक्ति सीएम सोइदना ओइरगनी हाइदुनसु हाइरम्बी मतंग असिदा आर्मी की मियोय खरा लाक्तुना अविनाश की मफमदा जॉइनिंग लेटर अमबु फिरम्बी मरमदी महाक अमुक हन्ना आर्मी दा रिजॉइन तौनबगी दमक्तनी अविनाश असि हौजिक ऑपरेशन मार्क्स चटनबगी दमक आर्मी सिंगना सिलेक्शन तौरक्लबनी मतंग असिदा अविनाश नसु मागी थमोइदा करिसु सिंगनबा अमता लेतबी आर्मी सिंगी प्रपोजल असिबु एक्सेप्ट तौखिरमी असुमना उल्लबा मतुंगदा मूवी असि मतंग स्वाइदा लोइसिनखिरमी ngasi aigi movie explanation asida wahi wata soiba asoi aran kaya marom ama yaurbasu mayamda ngakpiu haibo wafam thamjari